Hello, I giving Baboyna my rakpum. Naham Pomus the Esorgi wapau tana bugida maglak piba and sigida magatagatari. Agi Prathnadi, Mahakna Takri wapau and sigi Mapalna, Esorbu and nungsiba, Amasung Mahakki me, Aduga Mahakki singlup in nungsiba sini. The Mahakna Nahakin from the Nolukchoning Badudi, Nahana Takri wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in Makapon pam tokpa Adugi Mahutisil Bigan. Adu wapau sigi Mapalna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu quite maruoina, Esordi matik mangalig na hingba Punsi the chakot badu, eki prathanani. Ibong Mahakki wapau, taminas. Loinana Ephesians pandub ani pada mari degna tared power da hangdokpi adu ngasi khogi mafam adu aikhogi songsit ki maningda iraga yaubani aduna hari badu da myam yengbi ba oi targa so dum yagani agora khamina bagu aikhoi hauzik asi Ephesians gi larik naina badu da khoi leminari aduga ningthizab aikhoi aran khum gi matang dam sung aikhoi thalbai punsi gi ningthizab khudingmak sing adu aikhoi nomaizing khuding adum nei minari oibana ki haiba oiba target Ephesians is exciting marang di aikhoina aikhoi gi punsi oiramdaba adu Esordi thoujal oihanbire khudingmak sing aikhoi gi wakhal lamba phangbagi wangmada pinebireba borsing aikhoina tanbadasu ngamloidaba Esorgi matik mangalgi punsi adu aikhoida ibungo mahakki thoujal lenbiba khudingmak sing aikhoi mathang adum yengminaraga adum lakli aikhoina mamangi nomazing ani gi dai high boy bataragadi Ephesians pandub ani gi matang dagi pandub ani gi pada amadagin ahum phau badu aikhoina Khrista yaudringai punsi aduda aikhoigi hinglama punsi mahing aikhoina phangpham thokpa Esorgi asauba khudingmak sing adig matang aikhoi nei minaki adu mamangi nomaizingda aikhoina pandub anigi pada mari dagina pada taret pauba adugi manungda pada mari amasung manga aikhoina nei minakhiba matam aduda aikhoina phangpham thokpa ibungo mahakki asauba adu nattabada ibungo mahakki minungsi amasung mahakki nungsibadagi oiba magi minungsigi mapalna eikhoibu hinggathanbire adugi matang na make sing umina kre adu ngasigi mafam ayak patok sharke verse 6 adu eikhoibu Mahakki loinana hinggathanbire amasung Khrista Jisuda sargagi matamsingda eikhoibu Mahakki loinana phaminhale masi Mahakna Khrista Jisuda eikhhoibu chanbibada Mahakki hainingai leitana marang kairaba thoujal adu lakkadaba matamsingda utpinabani prana taus Prabhu Sor aikhoi nahaki wahai da lakchari ibungon hana khoi mateng pangbi nahaki nungsiba nahaki thoujal adugi mapalna eikhoigi wakhal hangdokpi eikhoigi thamoi tharang to biduna hangdokpi Prabhu Sor tajagdam naki wahai sing sai pa eikhoigi thamoigi leihau leiba jaga sing da tahan biduna ipa mahai yanma punsi du hingjap da khoi mateng pangbi Khrista eikoi butpi naki mati ma eikoi butpi Prabhu Sor nahang eikoi ngon utpiraba angakpana thalaba minungsi amasung thoujal amasung nungsiba amasung chanbiba si kayagi matik ningthizabano amasung kayagi matik phajabano haiba du eikhoida utpiyu thawai sing mathabuk subiyu eikhoibu mateng pangbiyu eihakku mateng pangbiyu Jesu Kristo mungini jeribani amen amen aikhoina mamangi nomaizingda Ephesians pandub anigi pada mari dagina taret phauba adu aikoi achoba hiramam nainaki aduna ngasigi wapau asi mamangi nomaizingi makha tarapani aduna mamangi nomaizingi lakhodo bachila inausing nasu hena gyan taminaba yanana bigdamakta Ephesians pandub anigi pada mari dagina pada taret phauba asida aikhoina khangmina gadoba achoba hiram ama haiba oiba taragadi asini Esorna eikhoi Khristaga loinana hinggathanbire
lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba. Amakana Esorna eikhoi Khristaga loinana hinggathanbire lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba. God made us alive together with Christ to show the immeasurable riches of His grace in the ages to come. Hairibasi eikhoi Ephesians pandu anigi pada mari dagin taret phauba aduda eikhoi chawno khangminaba yaba aduga uminaba main idea haiba tare big idea adune aduga eikhoi na sumamang no majdi yemina khab adugumna pada taret tagina ngapini pada mari dagina taret phauba sida eikhoi achau hiram ani thona khoi khayoke pada mari dagina taret phauba ma aduga pada taret toana ma so pada mari dagina taret phauba da eikhoi yemina kibadu Esorna eikhoibu Khristaga loinana hinggathanbire aduga pada taret eikhoi yemina gado baduna lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba. So achau section ani se eikhoi main idea hiram adugi sentence tangkai dani. Aduna eikhoi pada mari amasung manga asida Esorna eikhoirom da utpiraba eikhoi na phangbadadi eikhoi na phanggadoba adu nataba atopo ina pinabiba magi minungsiko magi dandi phangbada matik chaba matamda eikhoi da mahana pinabiba du karino Mahakki chaoraba nungsiba adugi maramna Mahakki minungsi aduga Mahakki nungsiba amasung minungsi mapana eikhoi da tawbiba adu karino eikhoi na pakta siringai magtana eikhoi isana habu kanjaba ngamnabagi panggal machet amat leitringai magtada eikhoi ibung Mahakki yeknaba oringai matam aduda eikhoi ibungo Mahakki mayokta leringai matam aduda Khristaga loinana hinggathanbire. So now mamangi nungaijingi wapau da lotion ki badudagi eikhoi hauminase akarmana khoi lotion ki pak amasung ayon rana sibina maram oiraga Esorgi asaugi phu oiraba eikhoigi punsi adu ibungo Mahakki nungsiba amasung minungsi adugi Mapalna eikhoi as ibungo Mahakki minungsigi phu onthokpiduna thoujal da Mahakki nungsiba marang kaina eikhoibu haijanbire eikhoida aduna eikhoi ningmini kibido amukana eikhoi pa amasung ayon aran singda sibana maram oiraga Esorgi asaubagi phu oiramba adu ibungo Mahakki nungsibada amasung thoujal da eikhoi minungsigi phu onthokpiduna Mahakki thoujal da Mahakki nungsiba adu pathokna haijanbe eikhoida Khrista ki mapa Khrista anu hos ba koi pandub manga ngapigani pandub anigi pada mari daina taru phawa da dum lairi so now verse 5 phawa ko yemina kra now verse 6 kar ibung Mahakna Esorna mapa Esorna eikhoina pa amasung ayo rana siringai matam aduda Mahakna tobikhiba da ko Khristaga loinana hinggathanbiba khaktang nate pada mangada Mahakna makhata pada tarukta ngakbigani pada tarukta makhata na muhare karino Mahakna haibada pada tarukta eikhoibu Mahakki loinana hinggathanbire amasung Khrista Jisuda sargagi matamsingda eikhoibu Mahakka phaminhalle sinlasing mapam asida Esorna eikhoi ngona tawbiba eikhoigi pak amasung eikhoigi ayol arandu ga hair oiba targadi mapam asida Esorna tawbiriba se eikhoina phangbada oklaba adudagi hen oklaba thabak amane eikhoi lupan tara manga uba oktaba machanupagi padam ningsingminase lupan tara manga aduda oktaba machanupa aduna karino Mahakna khanbada Luke 15 gi pada tara tareta kari hai oktaba machanupa aduna magi phangpham thokpada mapadagi lauthokre aduga atopala mamad Mahak chatle ngauthokre mapadagi mana lorki magi phangpham thokba khudingmak magi aningba apamba hakchangi khoidaba khudingmak sing aduda loinamak sisina thokre loinamak pungkang kang hankre ma loire chaningai thaningai leitre magi marup sing dus loinamak ma thadokre paisa ma tapain ramna ma yamna phibam jadaba moong amada masana masabu kanjaba ngamdaba moongda masana masabu kari haigani chimkhatjaba ngamdaba phibamda Mahak lei aduna Mahakna lam adugi ina khum nupa manakta changla kanda thabak ama nire aduga karina mangonda piba thabak to oxygen
adu ma wakhal lai verse 17 kari hai mahang wakhal dar laduna hai ki ai gi ipana anek pa minai singna ngapigani ai gi ipagi anek pa minai singna chaningai lemna pana le adubu ai di chakla mana sige dawre ai na hotan ipagi nak ta chatlaga mangon haijagani asini okta machan pa dan mahana oigi hana khan mate ko ipa aina sarga amasung nahaki mayok pap tawkre ai nahaki nacha amung hana ko matik chadre ai bunhaki anek pan nanai sing amagumna ohenbi asing wi yung lubo iba taragadi asing okta machan nupa dana mapadagi phangadu ba kari amata leite marandi magi phang pham thokba khudimok sing loina mak lawkhra mapadagi ama phawo khaktan man loina mak sin dakhra bane aduna okta machan nupa khalise kaino o ai mina ina tana aina oibana matik chadu kari internet adu mapana to bata bogdu kari na verse 22 adu mapaduna manai sing da haiki Kwai phaba chon pigeon putholaga magu set bi makuta khudop sibi amasung makong na sandal tongsin bi adug masa noi hallaba sanau adu puraktuna hatlu adug eikhoi cha sim sung harausi asigi wahai si mun yang mes ekhona efisa park matam ekhona park hiba adu su yamna marile marang di aigi ichani pa si sirugani adu mahak mu hingle mahak mang lure adu phangle adudagi makhoina harauba haure masan pa khan mudra kari ai ipagi minai ojurage ai magi minai oiba taragadi atai tai karimda phangda oiba tar mangodagi nungsiba machira mata phangda oiba taragasu ai chana ba phawdi phangina adri mana khalag lakpodi chinna sing okta machani pagi pandam jisu krishna piba pandam asida hero do main character do okta machani pa sina de mapa dani Mayana sandokun matam dadi okta machan pa no okta machan pa du kari no ma se pap chen mane adu hai nang amasung ai punsi orame aikhoi pap amasung ayol ran sing siraba mi singa tane aikhoi na phangba da matik cha ba adu kari no ibung ma ki norok ibung ma ki asaw ba karam ba matam phawba lom manai da matam phawba kayam yam asaw ba aduki matik yam asaw ba kayam kan ba asaw ba aikhoi phawba khan ba ngam da asaw kayam sathi ba asaw ba pap ya da pap khang da ba Khrista ibung Mahakna Jai listening you mang cross makta eloi lama sabaktani ipa aigi sor kari gi makta aibu thalo puno haina laukhiba aduki madik chathiba asawa mapa esorna lombanai deba mapa esorna mahang lombanai nai de nungsiraba macha nupa Jesu Khrista adubu pap na maram oiraga khaidokhibagi adugumbagi asawa aduki matik chathiba asawa adu nangam sungena phangba matik chabane Adubu pada taruk asida Esorna nang amasung ai gidamag tawgiri bas itil lausing yengbe pada mga losilakpa matamda pol na kare eikhoi Khrista glona hinggathanbire adu khaktang na losande hinggathanbiba khaktang natana eikhoibu Khristaga loinana sargagi matamsingda phaminhal Si okta machan nupa na minai o gana lakpa du kadawe nate mapa du ma minai o na losane magi machan nupa mak o na losale magi phangma karim ta leite bo ba targesu mapa du gi nungsiba thoujal amasung minungsi adugi mapalna kadawe magi mallaba phijol sing lothok pirakanda amon ba achon phijol sing magi da magi thonjan bi khutsa da khudop yaudra ma khut adu da mapa adu na khudop season bi aduga magi da makta achau ba chakhang malange adu aikhoina ningliba isorgi thamoi sini aikhoigi ipagi thamoi sini nang amasung aina pa amasung ayar ran siraga leiba oiba targisu aikhoina aikhoigi pap dagi pungning hongduna ibungo mangon da Khrista Jisuda thajab matamda asini Esorna nang amasung ai punsi da bikraba tabok singa eikhoi hinggathanbibu da khoi da makde hen oklabane eikhoi pap amsung eloran du haro oiba taragade adu hinggathanbire adu su kana gam yengbi Khristaga karma Khrista magi amma khakta ngai macanu pa pap yaw da pap khang da adu hinggatminare sina kana pap chen ba magi yekna ba magi mayok ta leiba aduga Esor makpu hatpa missing
Sinasing Esorna eikhoi ngon utpiraba nungsiba asin eikhoigi wakhal na saithabada yauba sungam ngamloi. Aduga lamba sungam ngamloi aduga explain to bus amata ngamloi marandi aikhoina Bible atubam pham uba adugumna Esorgi Mapalna Esorna Mahakki misingi da makta Khrista da tawbiraba thabak asi kanagum khari pham de apang ba ngaktani aduga kanagum khari pham de khudi thi pham adubu thoujal phangzreba nanga masungai aha kana yengbi pada taruga da eikhoibu Khristaga loinana hinggathanbire amasung Khrista Jisuda sargagi matamsingda eikhoibu Mahakka phaminhalle tinawsing mafam phaminhan bahaina haibase isam sam eikhoji phamli basigunate Jesu Khrista karmaina phammi mapag ye thangba phammi karam haina phammi ma ningthau singi ningthau prabhu singi prabhu matik mangak loinana matik pai loinana authority khulmok sing adu loinana taibang pan basibu Mahakki khongkhada amasung Mahakki luching makhada amasung Mahakki sasangi makhada Mahakki wael makhada le our Lord is a reigning Lord Jesus Christ say paliba prabhu ne aduga nanga masung ai mahak buthajabagi mapalna hauzik mahaka loinana pale aduga aram ko khotna de khotna pine video lomana de punsi du khotna te isana lomana de punsi aduga loinana Khristaga loinana panminaba Khristaga loinana wayen minaba Khristaga loinana hingminaba gi punsi atop from the pon haiba gumna eikhoina sargadu sing one in have a khangdebra haina haiba ubu phangni see adu muhammad da pon season ba magi wahai sing si yengse adu chatring mangne jing now sing nangamasung aigi paki oiba phibam adu da Esorna Khrista da bikraba thabak khuding mak sing ase nangamasung aingon da thamambo oiba targadi nangamasung ai saruk oina Esorna inthok ambo oiba targadi eikhoi kana amatana madu to ngamle hai bas eikhoina Ephesians bandu ani asidagi adum uba phanglaba wahai amane bandu ani gi pada amade pamusung aramda sire magi yeknaba oire hai indabagi macha sing oire magi asawba phangbada matik char missing asawbagi macha sing eikhoi oirame ha aduna hai ma khuding mak sing ase eikhoi gi aran khuam gi eikhoi gi kanbibagi pamusung aramda sire ba eikhoi hinggatnabagi damakta eikhoi da pangal leite eikhoi da loksing leite eikhoi da marang leite eikhoi da lambi leite aduna hai ba thaba khuding mak sing ase Esorna haubiram da oiba taragadi eikhoi gi asama to leite hai ba thabak sing ase Esorgi thabak ne it is God's initiative Esorgi intervention ne Esorna changlaga torokpane karam haina papki eikhoigi papki oiba maklaba motlaba muraba amasung mamlaba aduda Mahakki mangal aduna Mahakki apwapagi mangal aduna masanpa Jesus Christ gi mangal adugi Mapalna eikhoibu kandiven eikhoigi loksing nate eikhoigi haibasing mana nate eikhoigi wakhalona nate eikhoigi pangal nate eikhoigi afaba thabak sing machet amata nate haiba khudimak sing adu pap chena amadagi tholokpa papki mahai sing aduna amasung papna churaba ngaktani aduna mafam masa Esorna tobireba thabak ase eikhoina ningsing mina se Ephesians bandu amma gi pada tarama pandagi na kunyang pumatamna haiba ase Mapa Esorna machanapa Jesus Christ bu Mahakki misingi papki da makta sir matunda humni sugunu mite hinggathanbiba amasung Mahakku ningthau oina palhanbiba aduda haiba panglasi utpada khon uminakra aduga mem ningsingbiba oiba taragadi ehana haiba khumadi wapausna kum matamdasu Esorna Jesus Christ bu asibadagi humni sugunu mite hinggathanbiba amasung Mahakku palhanbiba haiba khudimma sing Jesus Christ da khaktang Mahakna tobikraba thabak amanate adubu thajakraba mipum khudimma ke nang amasung aingona tobiraba thabak ngak haiba je ekhoi kange aduga haiba du pol mafam asida ubu utlibani aduna mafam asida pol sine ba wai sing ase yengse pada mangal losna bosu dasu kare Khristaga loinana hingganbire pada taru hok pada kare hai Mahakka loinana hinggathanbire adu kare atopama Khrista Jisuda sargi mafam sing eikhoibu Mahakka phaminhal now mafam asida pol sine ba wai khuding mak sing ase present oina
하이베디 하우지 쿠닥다 톡립 아무거나 나타나 톡크로부터 아무거나 mahakna 젠라우싱 mafamsida pon hairibasi oitthoknaba oidaba hiram amanate Yesu Khristabu kanbiu mapum sung prabhu oine thazaraga magi tung illaba mising adu haujik mak Yesu Khristaga loinana pale adu hairibasi ai hakjangi oine yang matamdi eikhoi infal gi mapam masida lei eikhoi isa yum lei ko loinamak lei adubu karmaino adugi panminaba oithokpadu now hairibasi eikhoi theology gi term yang po batagadi already but not yet oiraba adubu oigadabu waliba Yesu Khristabu kanbiu mapum sung prabhu na thajakraba khudimak sing adu makoina Khristabu patai pungning hongdana thajabu meku pungja aduda Khristaga loinana hinggathanbire Khristaga loinana panminare sargi matamsingda adu hairba sargi matamsingda panminaba hojik panminaba du udabu oiba tarasu nongma natraga nongmadi ugani hairiba si eikhoina phanglaba adubu eikhoina thengadabu watliba mani we see this by faith eikhoi thazaba hairibase eikhoi uba phang adubu nongma natraga nongmadi eikhoi thazaba adu eikhoina paigani karam mongdana eikhoina palis eikhoi paliba se Yesu Kristna karam pangal sing mathakta pan ke pandu amagi pada kunma thoi amasung kunithoi yang pumatamda Marona pada kunma thoida angamathau matik leibasing pangal amasung mapu oiba punumak ki mathakta aduga hojiki juga sida natana lakkadaba matamsingda su ming tholaba punumak te hena chahanbe aduga punumak mahakki khuyada mahakki makha pona thamle aduga punumak ki makok oinaba Khristabu singumta pinave na Kristna palibase phattaba pangal gi mathakta sune aduga sengdaba thawai singi mathakta sune aduga saitan khudingmak singi mathakta sune aduga nang amasung aina Khristabu thajabagi mapalna nang amasung aisu hairiba pangal adugi mathakta pale maramdi Kristna padna maram moraga aduga hairiba Khristaga hingatminaba Khristaga panminaba khudingmak singase eikhoi miebagi oiba pangal adugi mapalna te aduba it is a virtue of our union with Christ Khristaga amata oiminaba Khristaga punsida amata oiba adu chumba amasung oiba maramna kamana haigani hairabasi pap senba magi paptagi pungning hongna Jesu Krista bumagi kanbi mapum sung prabhu ne thajaba matamda Mahakki punsi adu isorgi mangna Khristaga punsiga amata oira so that's union with Christ Khristaga amata oiba aduna Khristaga amata oiba taragadi Christian hojik ningthaoina panbu oiba taragadi Mahakki mi singju Mahakki loinana panminni karigumba Kristna phattaba thawai singi mathakta aduga powers and principalities khudimak singi mathakta angamathum mathik leba khudimak sing masung pangal khudimak ki mathakta mana panbu oiba taragadi Mahakki mi singju Mahakki loinana panminni aduna hairiba asina eikhoi khanganing baje kaino haibo oiba taragadi Tabang panba asida tongan ba phattabagi pangal sing leitaba nate tabang panba asida tongan ba sengdabagi pangal leitaba nate adu bichil na sung eikhoigi thamoi lumse Kristna hairiba sing adugi mathakta panba adugi mapal eikhoisu hairiba sing adugi mathakta pangal khudimok sing adugi mathakta sengdaba thawaigi lausing amasung makhoigi poram sing adugi mathakta pale kanagi mapalna Kristagi mapal Khristaga mapal aduna eikhoina haiba pangal sing adu ki nabagi eikhoida kaisu thoidokpa leite aduga haiba si amramde eikhoigi thamoibu harau hangadaba mani mami taibang panba sidhi eikhoi laikai amadagi adum tholakpa satra ama aduga adum tholakpa thabak tauba ama adagi tongan misna kya singthana bidaba maong leibadi ai chinna sing hairiba adu eikhoigi asengba identity natte eikhoi Khristaga panminaribasing eikhoi Khristaga seminaraba amasung Khristaga loina hingatminakraba mising now hairibasa su wang ham karmaina how is it possible karmaina adu oithoise maramdi Jesu Krista di 2022 da sibanate say listening man ma sikrabane
Adu mafam asna pol har bi thawai ge reality amane this is the spiritual truth karma spiritual truth hai bo oba tar ge de aikoina hai basi Romeo pan taruk ta su yeng ma tam da aiko hai basi make sing uba phangi Khristaga na semina khra khuding mak sing adu Khristaga na hing su hing ne Romeo pan taruk pa manga aduna chai lising ni mang Jesu Christ na la ke bu chai lising ni gi mang ni Jesu Christ na si ke bu phum ke bu adu humni su ni te hingat ke bu adu bi chil na sing Esorgi thaurang da Esorgi thausil da Mahakki nungsiba da Mahakki minungsida Mahakki chanbi da Khristaga loinana Khristaga siba adu nang amasung ai sarak su yahan be aduna maram moraga ibung mang na siba adu pap amasung ayon aran gi balidana mo ina pap amasung ayon aran siba adu gumna thalakraba nang amasung ai su ibung maklan simina kra ko gi pap amasung ayon aran du loinana adu ibung mang asibu joy adu hummi subu ngi hingat pa matamda eikhoi su Khristaga loinana pap sing adu dagi ning kha tamagi punsi lu ko hingat han ibung mang aduna hai basi aikoina baptism dasu uba phangi aikoina irupa matamda Khristaga loinana simina badu utle aduga irupa dagi haugalak matamda Khristaga loinana anova punsida aduga dharma chenbagi punsida hingatlakpa haugatlakpa adu aikoina symbol oina aikogi baptism sing dasu aikoi uri adun hai ba khodimak sing adugi achumba aduni mafam asida pol khanganing lebase eikhoi ibungo Mahakka loinana haiba ibungo Khrista Jisuda loinana mapa Esorna eikhoi hinggathanbire Khrista Jisuda loinana eikhoi palhanbire adu oiba taragadi kariguma nang amasung ai Manipur gi Imphal asida adu Imphal gi akoiba tongan mafamda tongan phuruptagi lakpa nang amasung ai ngasi numida ibungo khumliba nang amasung ai si Khristaga loinana hingatmina khraba Khristaga loinana semina khraba aduga Khristaga loinana hojik Esorgi ye thangba famduna Palminariba nang amasung ai oiba taragadi karino haiba verse sina nang amasung ai gi punsida ngasi mak ibung Mahakki damak thing matam da eikhoi Mahakki wise khanganing lebase kari kana ban eikhoi da eikhoi marab sing lai ayakasu marmarta wari sanaba andugumna Christian or kari kana phangdina karino Christian oiba gi tongjabase Christian oiba taragadi ai gi hojik lai film sidi kayam ai wangakni Christian oiba taragadi ai hojik phangiba paisa sidi gi hen phanggadra ai Christian oiba taragadi hojik aina phangid ikai khunba sidi gi hen Christian hen ikai khunba phanggadra adugumba wahang hangmising adu bi ichilna so hai khunbi mang banai ba ngaktane loiba nai ba ngaktane eikhoi gi mitna uba tai eikhoi ning liba tai bang pan ba sidi mitna uba du pai hoba mitna uba du yeng hoba mitna uba du oi hoba phang hona ba gi da makta hotna ba khoro khotpa tai bang pan mane adu bichil naw sing eikhoi gi mitna uba matam eikhoi na kari ma ta phang da boy ba tar ga su Christian oiba matam da eikhoi na phang liba se eikhoi gi mitna uba pot sing asina phawda eikhoi da pi ba ngam roi da eikhoi na tan ba ngam roi da pot khuding mak sing du khudub lising hena masing yamba khudub lising hena mamal yam ponga ne khona Christian pala phang khuding mak sing se makhoi na udabi ai adu eikhoi gi Oiraba du nong traga nong de makhoi na soidana ugani Khrista amuk hana lakpa matamda eikhoi Mahakki mi singni eikhoi Mahakka panminariba mi singni eikhoi Mahakki khongbunai singni eikhoi Mahakki khongburoi singni eikhoi Mahakki mi singni eikhoi Mahakna taibang pal haujingadi khandok pikraba aduga taibang pal haujingadi ibungo Mahakna silang biduna eikhoi gi damakta hai mi sing adu gi damakta sibi khraba mi sing aduna abado numit aduda makhoina loina makhangani eikhoi mi oibana kari pame yamna sunu khoi musing loina oiningi loina khangani adu bichil naw sai khangba kanse eikhoi Esorgi machane eikhoi Khristaga panmine eikhoi Khristaga semina kre eikhoi Khristaga hingamina kre hai base Khrista eikhoi gi punsi oiba Khrista adu utthokpa matamda taibang panda laikhraba mipum khuding magna eikhoi da hanthani hengba mipum khuding magna eikhoi mi ona thada mipum khuding magna ugani
khangani aduga nang amasung ai Khrista glonina simina khre amasung Khrista glonina hingatmina khre haina haibase no mona traga no modi soin ugodo amadi le adu ai hwangde sini housing nang amasung ai Khrista namoni hingba punsi asida nang amasung aigi akoibada leiriba thajadriba mi singna amasung thajagraba singna karam haina uriba now Jesus Khrista lakma tam ugodo wod leiri aduna udasu ya haina haibo bada adu aramwa wakhan Khrista glonina pap seminare adugi dharma senmadu hingat mina khre haina haibase nang amasung aigi punsi gi mahing astai mi sing upham thoi adu haim je karam haina ugone eikhoi gi aseng punsi duna pap amasung pap tegi eikhoi gi nungti nimit khudingi khaidokpagi punsi adugi mapalna Christian mark so haibo haise haina ba mayam lei Bible na haibo oiba targa su eikhoi Christian oiba targa su samas leiribani na samas ke ju khara yengdaba yade chatne bi gi ju khara yengdaba yade Ishwar gi wahaina adu tawno haina haibo oiba targa su chatne bi ni leiri jadunu kaidobagi eikhoi tawrodina tawdaba yabar asigumba wahai ase pap the Khrista glonina seminaraga dharma chemada Khrista glonina hingat minare haina thajaba mi kana amatan hairde do wahai amane karigida maktan why efesa madab ani pada ama ani ahum eikhoi kari karida hakjangi apamba satan gi mingai amasung taibang pam the world the flesh and the devil adugi sumam sasan makhada adugi mingai na thawna khoi le adu eikhoi bu kanbi se krai dagin adugi taibang pan dagi adugi chatna bi sing adagi adugi thodang khuding mak sing adagi adugi kari hai gani riti riwa sing adagi ngak tene eikhoi bu kanbi khra khuding mak sing ase Christian oigraba eikhoi se taibang pan badagi tongan na bagi damat kanbi khra ngak tene taibang pan aduga manana bagi damat kanbi banate aduga nang amasung aigi punsina taibang pan baga mana makhoi gi aning ba pa makhoi mo sing chatna bi sing adagi di samas ki orali phim sing asiga mana sa po oiba taragadi adugum na khanba wakal adugum na chatpa punsi maong eikhoi gi marak adugum laba mi sing yaw oiba taragadi changeng bi adum ni punsi da kariguma nang amasung aini ibungo Mahakki wahai asina haibagi matungina punsi hingdaba oiba taragadi eikhoi taibang panba gumna adum hingaga leiba oiba taragadi taibang panbadagi tongan moong dimis ni khodi uba phangoi adu karigumba ai nakan leiba isor khangdaba mi aduga aiga yengnarak matamda ai isor khangdaba marup aduga aiga yengnarak matamda mi amana asi Christian oramdo male aduga asina di Christian oramdo mande haibagi distinction ba khenaba phawba haiba ngamda mong the Christian oiba taragadi adom ni Christianity chang yengbiu asi hai duna samas ge bachat na bi khuding mo sing amasung riti khuding mak sing aslana phatra barana te adu jina sung ai bu lana lowi gana ethical oiba samas ge bachat na bi sing le bible ni ya ban samas ge bachat na bi sing le adu na taba khuding mak sing adu da su ai na si tarubu oiba taragin mayam na bi nungsibira mayam na ai inthok pigini mi bu ki bagi maram na isor bu ki bagi mi bu ki bagi hen bagi maram na ibungo Mahakna kanbira khraba amasung puthokpi khraba taibang pal adugi matau adu launa bagi punsida hingba oiba taragadi maybe you are not Christian maram di siraga hingba oiba taragadi sakhi le pham thoe karam han adugi sakhi no leitana mi singna ISC pap the sirame adubu hosibi hingle karam han khangani pap adugii tongan leitaba oiba taragadi pap adugii pungning hongduna asengma punsida chawkhataba oiba taragadi karam han nang amasung aina aigi punsi asi ISC Christian ni ISC dharma channel ba mi amani ISC isorgi macha ni karam han koi haiba ngamuduribana senang sakhi le pham thoe
Saki lefam thoe. Nahak pa pulum na lawriba mi adara. Or aduna chagana mayam to tolo bane keno. Aina asisim to kari kari haina kanma mi nahak wa. Sin is very used to. Mayam to thabong ni keno. Ain to mayam to thabong. Ain to kanada air papirage. Mobile da kena lebi matam da and then yung pan grab sing nasu ado yung pan grab sing nasu nupi khodi mak sing asin nasu kado we gi sibo WhatsApp to asi gi message sim den aina thar mayam ha thar da ber sig message mayam di yeng da ber sig film se mayam di yeng da ber sig picture se mayam di tong da ber sig thabak se sing now saying mayam na tawna ba adu tawdana ba gi da mak na eikhoi kan bi ba se Mayam na tawna ba Esorgi wahai yada ba thabak sing to tawdabagi mapalna nang amasung ay Esorgi machane nang amasung ay paptagi hinglaba dharma sang bagi punsde hinglaba ne habi sakhi de utkaduse aduga mayam na tawna ba mai kai adu haina blai ko just go with the flow. No, Christian cannot go with the flow if it is sinful. Esorna yada ba pap thabak sing oi ba targadi Christian amana Jesus Christ ke tungin mane haina leiba mi amana man matawni ba adugumna tawpham thokte tawroi do bane adugi sakhe do ekhoi degi leitab oi batare nang amjung ai adugi sakhe do leitab oi batare de sin lausing pada tareta Esorgi ang pathabak tawr nabagi damak Esorna ma purpose mo oi ba siliba khudi mo sin nang amjung ai punsde uwa sungkam phangloi mi sing aduna haiba asina eikhoi Khristaga loinana siminaba hinggatminaba amun Khristaga loinana panminaba asina eikhoi gi pap amasung ayalrangi punsi adudagi nungte nimit khudimaki pukning hongduna hingbagi punsi asengba hena chakotpa punsi adu nang amasung aingondagi ufam thoi aduga haiba sinasu nang amasung aigi wakhal krana thamgodobna habdu akon Colossia pandu ahum pada marida kari hai Colossians chapter 3 verse 1 to 4 marmaduna nakoi Khristaga loinana hinggatminarabanina mathaglomna leiba poching adu thiu mafam aduda Khristana Esorgi ye thangmada phamduna lei nakoi pungning mathaglomda leiba poching aduda thamu taibang panda leiba poching aduda thamgonu marmdi nakoi sire see nakoi sire aduga nakoi thawai krada lei Khristaga loinana Esorda lotuna lei ekon hingba orabadi Khrista adubu phongdok piba matamda nakoi busu Mahakki loinana matik manganga phongdok pigin it's announcing we have none of our business in this world and with this world taibang pan ba asiga aduga taibang pan bagi oiba Esorgi mayokta leiba chatna bising aduga punsigi mahing khuding maksing aduga eikhoiga mari suklei leite alu nang amasung aini hingliba punsi ase taibang pamana chatnabina aduga samaski oiba thodang singna aduga thawong singna ngakadobna te adubu Esorgi waina ibung maki wai asina aduni yengse ana wal na bagi matamda pol na tambiba matamda thajaba eikhoi gi wakhal ase kaido nung su makha da sungeng yeng hande makha amasung mayung da ko sungeng yeng hande aingon dagi ma hena phajaba ka thokre aisu asiguma ma thau da bya de aingon dagi hena phaw thabak ma phangre aisu thabak ma tau da bya de imana ba jing thabak lo ma thokre ai thabak tau da bya de ai gi cha gi ma ma jing hen phagre and ma karam school ta mangon hen phaba school da taman da bya de kari Haujik pangod ba yade haujik chahog da ba yade haujik oihog da ba yade haujik talhog da ba yade adu nate ngasi amasung haujik ki damak hingna ba nang amasung aibu Esorna Khristaga loinana hinggathanbire amasung palanbire nate adubu lakkadaba sarga lakkadaba ningtholaiba lakkadaba tunggi punsi adu ki damakta mang na da ba loiba na da ba mathaklong ki punsi adu ki damakta yengna bi damakta khub kanbire
wakal kan jechil nausing. Ibungo Mahakna nangam sung aingonda yamna tanna pinabiba nomogi oiba numit asida. Saragida mak nangam sung ai kyam tan wakal kan bage. Nangam sung ai sarga kayam kaurang bage. Asine nangam sung ai papki amsung aikoi aswan bagi aikoi ikainingai oibase. Eikhoi gi leifam sarga oina bagi damak sargi damak da kanbiraba eikhoi se taibang pan gi damak hek hek chatpa taibang pan bugumna hek hek ngang ba taibang pan bugumna hek hek khanma wakal eikhoi da lei adi khoi pungongs sel na sung eikhoi ne Khristaga loinana seminaba matamda ai Khristaga loinana seminare haina hai boy batar eikhoi ne khanga do se asi mi amana siba matamda Mahakki kari kari si Mahakki ni haina leba por khuding lo namak si Mahakki imung manung Mahakki samas Mahakki lanthum Mahakki ikai khunba Mahakki izzat khuding maksing loina maksi Mahakki adu nangai de hoi bhap ta hai ba khuding maksing asida eikhoi mapung phan hingma ngamgadra ngamoi ason ba leigadra leigani adu ayaki wahangdi ason ba leiba aduna ayaki wahangdi sargabu yengliba sargabu khaurangba amasung wakhal adu senaba pije chanaba chinjak amasung leinaba yum amasung future gi career adu khaktang thamba mi adu nang amasung ai oibra adu natraga adu gi natabada lakkadaba ningthau leiba adu ga sargada lan paiba sargada leiba Khrista adu da wakhal thamba punsi adu da aswan masing adu golana Esorda gi mateng ni jaduna adum illa gi hingba mi nang amasung ai oibra adu ai gi wahangne akai koding makta amasung ai samak desu eikhoi mapung phan hingba ngam lemram eikhoi asibi hakchang ni hingli mapung phan hingba numit ama lakani adu ri pawde eikhoi khudong thigani adubu eikhoi pap cheli eikhoi mapung pha da lai haina hai basi sargi da makti hingdana ba eikhoi gi excuse ama dinata no hai ba ason ba aduga eikhoi pap cheli haina hai ba achum ba sina Khrista da eikhoi che hinga to ne Mathaklom da leiba pot sing adu da mathaklom da leiba pot sing da hina khoi thi ke dobane man chil now sing eikhoi na pan ge do riba amsung eikhoi hojik pa liba si taibang pan ba sidnate sarga dane eikhoi na siba matam da ai Jesus Christ nang boi kan bi mapung sung prabhu ne thajare haina thaja matam da taibang pan ga eikhoi ge mari kari amata leite eikhoi mari adu sarga Khrista gi Mapalna adu eikhoi mari adu ko ichina sung har ba jaga se sung nangam sung aigon achuba asang ve karam asa eikhoi nongmana traga nongmadi soidana hingitkani this gives us hope for our future resurrection marangdi ibungo Mahakki Jesus Christ eikhoi gi prabhu eikhoi kanbi mapu ibung mauna chai lisingani mamangda eikhoi gi pap ki damakta eikhoi gi mauta eikhoi gi maphamda eikhoi gi damakta sibi ki khatanatana eikhoi gi damakta mahak hingat pikre mak hingba khatanatana mak sargada kakre karigumba Khrista na siduna hingatlaga sargada kakhi boiba tagadi mangonda laikhraba nang amasung aisu sirabasu hingani adugi da makne khoi khaurang lebase adugi da makne sarganang amasung aingon ning thijabase adugi da makne nang amasung taibang pan da kari ama da laita boy bataraga su aduga future ge secure job laita boy bataraga su missing ikai khon ba du phang da boy bataraga su aduga laita lain sing awa ana sing lak matam da su aikhoi potha japam lebase Khrista ga loinana aikhoi hingat minagani ano pada mari dakin taru pawa sile Esorna eikhoi Khrista ga loinana hinggathanbire silna use Mahakki thoujal Mahakki minungsida Mahakki chanbibada anu kari kita mak khudi masa Esorna tobire why kari kita mak pada tare
Verse 7. Masi Mahakna Khrista Jisuda eikhoi chanbibada Mahakki hainingai leitana marang kairaba thoujal adu lakkadaba matamsingda upinabani. Verse 7. To show the immeasurable riches of His grace, lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba. To show the immeasurable riches of His grace in the ages to come. Sing eikhoi Esorna Khristaga Mapalna pinabiraba aran kubam eikhoigi kanbiba eikhoi Khristaga loinana paminaba khuding magsing ase nangamasung aigi punsina hingba maong de hingnanaba napal gi punsi de hingnanaba chauthokpu gi punsi de hingnanaba khuding magsing adu gi damrakte nate aduga se ase koi khangmina se Esorna tobiriba aran kubam gi thaba khuding magsing ase eikhoi gi phanaba gi damrakte ne adu eikhoi na maram oraga dinate karigum eikhoi na maram oraga na tabo iba targadi matik mangal du eikhoi gi pham thokte Esorna tobiriba thaba khoi mo singse adu oba taragadi eikhoi phana bi demak tane adu ga ma gi matik mangal gi demak for our good and for His glory adu ga har ba ma gi matik mangal du kar mane khoi uba phangi mafam asida ibungo Mahakki thoujal marang kaiba adu karam kyam ba thoujal marang kaiba thoujal karam mane khoi upir ba ma gi chan bi upir ba ma gi thoujal adu kaya gi matik ningthi jab adu gi ningthi jab adu gi matik mangal adu lakkada matam sing upir na bi Samsung na boy batagadi nangam sungai bu Esorna Khristaga Mapalna kanbiba se Mahakki thoujal gi trophy amam oina bi damakte nangam sung ai punsi se bijang lak matamda kaya da chaukraba kaya da nungsi thoikraba kaya da phakraba Esorna haiba da mi singna haina bi damakte to be a trophy of His grace matik mangal adu aingonda oina banate aduga eikhoi oina banate adubu Khrista ta oina bi damak mapa Esor oina bi damak ne eikhoina anaba ama phan mo oiba tar se yamna luba anaba ma phalana khala se cancer phalana hair se aduga cancer naba phakhiba mi aduga khoi thengna haina khala se eikhoina mi du thengna matamda eikhoina hangdise kana han hangani magi testimony ta ni dumana oibra adumana kari hidak pise lona mutana aduga kari hangni khoi khwanasta doctor do kana na lying on a man asi cancer khatang gi wai te even angang specialist de oiba targa se angang apba doctor lebo oiba targa di or adu yeng bi maram na angang amagi arubla laina am pharak oiba targa di kana adu doctor see and then coaching center sing this aduma se koi khangi ko karigumba topper gumba examination da 10th ki 12th ki examination da or se NEET ki or su tongan ba competitive examination sing da power oiba targa di kari gi mo tano publicity chaw na khabar daga happy sing da maram di asi coaching center tambagi oiba male ko moina sumana phangi se so that customer mayam lang ngi dama satra mayam lang ngi dama aduga haiba si ibungo Mahakna tauba matamda lan ba karim leite maram de ekhoi isa sabu kanjaba ngamda phiu madu da leringi matam aduda aduga tatna kraba Esor amasung khoi marta leiba tatna kraba mari adu samjana ba pambai amata leitraba matam aduda Esorna hana thawang bi bane Esorna khanbi bane Esorna hinghan bi bane Esorna kanbi bane Esorna pairi bane Esorna khanghan bi bane Esorna matik mangal gi punsi aduda oihan bi bane so now who deserve the glory kanano matik mangal phangda matik sabadu Esor
Lan hai khuding mak sing ase nang amasung ai pangal gi mapal nang amasung ai aphaba du thamam boi bata eikhoi kari amata tauba ngamoi si aina yamna khoida padasing gi marakta phonok pi pandu mari gi mari adu das John na uba magi vision adu ai ne yam khoida ba jaga amane John pandu ngak pe phonok pi pandu mari pada mapan dagna tamato Pamadu pamliba matam pung namakti hingliba mangonda thawai pan masing aduna mating mangal masing ikai khunba piba aduga thagachaba matamda ahal naman kunmari aduna phamba aduga phamliba mahaki mangna tuthajai aduga makhoina matam pung namakti hingliba mapu khurumje karam haina makhoina khurumnido aduga makhoina phamba adugi mangna makhoigi luhub hun thaduna hairagi makhoi makokta upliba luhub adu thang tharaga phamba adugi mamang na thamla makhoi kari hai he bungo na ki matik chabani matik mangal ikai khumnaba amasung pangal phangba maramdi na hang na pungma pu sembire na ki aning badagi pumna mak oire amasung pumna mak pu sembire na ahalla masing tawse kaino then no makhoi kaino khangise aikhoina kanbiba phangliba phanga kana aikhoina tawkhriba arba thaba khuding mak sing adu aikhoi pangal thamamba oiba taragadi aikhoi kari amma takaman loi kanbiba su thambiba su aduga arba thaba tawna pangal khuding mak sing kana gi lakpano mapai sordagi lakpane aduna karigumba aihana tawjraba arba thaba khuding mak sing adugi aikhoina tawjraba arba thaba khuding mak sing adugi isora khoi ma ki ning thoba sida kausan biraga ai gi chana thoire thaja ba inai haina ai wona lohupi oiba tarsu asigi lob ase aikhoina phangba matik jade adu mahang na phangba matik jai prabhu asigi lob ase ai nate naha kinaina adugi phim adu makhona khurumli mase adu hai base nang amasung ai pungsina su hayang sarga ko soidan tawni Mandi arang ko mahawbadagi na loiba phawba ibungo mahaki thabak ngaktane aikhoina thajab amon hingmatam tawriba arba thabak khuding maksing ibungo mana ko pangal pini bibagi mapalna so amon dem oiba dagide it is God rewarding his own good works through us adu hai bas na khoi khangba khanba ngamber chil naw sing aikhoi karamba jaga da leiramni Pap mo sung arang maram oraga aduki matik laikha taraba jagada ibung mana ko semi khrabagi thak adagi aduki matik ne jagada adubu yengo Khrista gi mapalna Esorna ko kaya mo thang ti han haibada okto machani pa mina em oinam kina wakal khalaga lak adagi thoidong hendong na wang thang ki adugumna Jesu Khrista gi mapalna mapa Esorna nangam sungai magi asawa phangba matik charaba aduga matik chadraba aikhoi khuding maksing aduga tingkang amagum laba aikhoi khuding maksing magi khongya gi uphul dagi hen sun nemlaba nang amasung aigi punsi ase Khrista gi mapalna eikhhoibu matik leiraba asengba dharma chenba aduga pangal thalaba ibungo Mahakki thoujal gi matik mangal utnaba nang amasung aibu thambi asigi thaki awang sin nang amasung ina wakal tawkhra nang amasung ibung asigi nimita taibang pan bada kanbiraga aikoi hinghanbiri base nang amasung aigi aningba tawnaba nang amasung aigi apamba du tawnaba papta amasung ayoran amukona changsillaga Egypt macha gumna ibungo ngakbigan Israel macha singumna Egypt ki lanmi sing aduna makhoi tanarak matamde makhoi bu kanbira kraba khoi mosing du karaga karigi de makno eikhoi bu nang na asida hanbidam pudopira ise Moses aikhoi Egypt nungaina siramba ya adu gumna tauba aikhoi punsi laitabana te chin lausing aikhoi tawi adu asin aihaki nonjabane aikhoi lamjau lamhang no ki Israel macha sing makhoi oigumse ibungo Mahakna makhoi bu kaya gi matik chawa thabak todun makhoi bu kanbira kibno achauba asibagi laisa adu gi makhoi bu kanbire makhoina phangpham thok taba khudimak sing Esorna Israel Egypt ki mi sing adu thamoi thabak subiduna loina mak pinabire achauba thabak sing makhoi gi mang tarba matam adu phawada kari sunataba mangda leiba mi bagi pangali othok banate achauba red sea adu adudagi hena sathireba asibdi kanbira krab mapui bungo de thajabagi mahota complain tawi kari hai makoina Egypt ta lecher nabade kya gim tek nungai sakadama amutung na loidim
achau red chigi turen mo khoi lang thoi isor gi ang pakan bi thabak mo khoi na ure lamjau lamhang ne ising thang ba amul rekte kari gi mo ko lamjau lamhang ne khogung na ga happy re gi hai bro Egypt te khoi le mo oi ta yam kayam nungai gani adu si ibung ang ising pina bi re chan thang ba amul amuk ka eikhoi bu kari gi mo chara hele gam phum se ko bu hat lagi hai bro eikhoi bu Egypt te yak kayam nungai na eikhoi le mo do wasi chel now sing Aduda complain yam to ki wakat ki ba Israel macha sing adu khakta na te nangam sum ai punsi sum kaya gi matik chaw ran ki ibung ma la pine bi ba kaya gi matik yam ba thawai ki bors nang ai gi ma pine bi ba kaya gi matik chaw ba kan bi gi thabak adu ibung ma ma gi an khakta ngar ba macha nu pa adu nangam sum ai pap se ma gi asaw phang ba da siyo ngai ma cha ba nang ai gi ma ta bi ba adu nangam sum ai he ke da ibung ma kan bi rakhra tai bang pa se hek chen sel le ibung ma hangna kan bi rakhra seng de bagi punsi adu da hek haijin na bagi wakal hek tau ta banate lamjau lam hang do lei khra Israel macha singum eikhoi oibum se prathana tau se isor lagi pangdal ni se Ano chil inausing nangamasung aibu tebang pan ba sida ngasi phaw ibungo mahakna punsi pibi na thambiri ba se Mahakki thoujal du kaya gi matik marang kai bano Mahak se kaya gi matik chanbi hai bano Mahak se kaya gi matik nungsiba bano Mahak se kaya gi matik kanbi hai bano abdu una bagi mak hai bano nangamasung ai gi punsi lagi ai wangang sangang sajat lichet wakal khan ba maong satar ko phije tak sai khoi loine maong khuding mak singa sidagi mi singna upham thoi amasung eikhoi masal amag upham thoi asigi damak tin nang masung ebu kan bibagi marang im pan krabanu pasing na ki nupina na ki punsi adu yeng ba matam da isor gi thoujal se kaya gi matik I phajar krabanu ibong ma se kaya gi matik chanbi hei krabanu ibong ma se kaya gi matik pha krabanu hai bado im pan krabanu pasing na khoi nupi sing uhande im ba da nupi sing na khoi nupa sing na khoi punsi du yeng matam da isor se kaya gi matik pha krabanu Isor se kaya gi matik thoujal hai krabanu isor se kaya gi matik seng krabanu isor se kaya gi matik kanbi hai krabanu hai bado na khoi punsi gi na khoi nupa sing usun yum pan de na ha oi krabanu pam sing nupi sing thajaba ichil na sing na khoi punsi ubu matam da isor gi thoujal asibu utthokpa asibu phongdokpa gi punsi da hengbi adugi damak nang amasung ebu kan bibi adugi damak nahak po hujbo ibung mamang punsi pibi dun hinggathanbire bas ate marang damak nate ate marang damak nate aduga hai rivasi ibung mamang tobiri ba thaba khuding mak sing ase ibung mamang Mahakki chanbi bada Mahakki hainingai leitana marang kairaba thoujal adu lakkadaba matamsingda utthokpina bagi damak chil now sing nangamasung aibu ibung mamang Mahakki sakhi oina bagi damak ko biri base asigi taibang pan asi khaktang gi matam asi khaktang gi nate adu lakkadaba taibang pan adu gi damak sune lomana da matam adu gi damak sune aduga hai basi eikhoina taibang pan asi thalo khibo oiba ta gasu ibung mamang khibo Mahakki thoujal gi trophy amo oina bagi damak khibo kan dibane Tebang pan basta eikhoi hingi matam asida eikhoi amana magi punsi yang na bagi mapalna isor gi matik mangal adu Mahakki phajaba ningthijaba khuni masina eikhoi punsi gi uhanse adu eikhoi na sai gat matam da adu sargat sang matam da adu eikhoi masina amag unaba matam da eikhoi ibung Mahakki thoujal gi trophy sing oigani Mahakki thoujal gi amung chanbi haibagi sakhi chanbi haibada mahakna koi utpireba Mahakki thoujal adugi sakhi sing eikhoi amam oigani karam haina eikhoi sargada leiba matam dadi ibung Mahak paminaba matam dadi taibang pamda eikhoi kya gi matik mot pra eikhoi kya gi matik somong haibada eikhoi hena realize tawgani matam adada aduna hena yam tona makhajabada sargabada khwaidagi ngakkadaba base ai isan ai damak Karagam Esorna Mahakki chanbi amasung thoujal da ibungum ai hangna taibang pamda ai hakki mid ase usalaga pangthorak matam da ibung Mahakki phampa mang ai leram boi bataragade ai nang da hangam khutang le Prabhu karagi damak na ibu kan biri bagina hekpok po dagi ai nangi aning badu matung na punsi hingde nangi aning badu hingbang amna bidamak ai bukan biri adu da phau ai nangi aning badu mapung ban hingbang amda
ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯥꯄꯜ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯅꯦꯝꯕ ꯊꯃꯣꯏꯒ ꯂꯣꯏꯅꯅ ꯅꯣꯛꯂꯛꯄꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯐꯝ ꯊꯣꯛꯑꯦ ꯃꯉꯣꯟꯗ ꯃꯇꯤꯛ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛ ꯄꯤꯐꯝ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯐꯪꯐꯝ ꯊꯣꯛꯇꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯖꯔꯦ ꯑꯣꯏꯐꯝ ꯊꯣꯛꯇꯕꯗꯨ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯔꯦ ꯑꯣꯏꯔꯣꯏꯗꯕꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯔꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯁꯥꯈꯤ ꯑꯗꯨ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯡꯗꯨ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯈꯤ ꯑꯃꯃꯝ ꯑꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯀꯟꯕꯤꯔꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯑꯗꯨ ꯅꯍꯥꯛꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯤꯡꯂꯤꯕ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯋꯥꯈꯜ ꯇꯧꯔꯒ ꯍꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯧꯖꯥꯜ ꯑꯁꯤ ꯎꯠꯊꯣꯛꯂꯣꯏꯗꯕ ꯄꯥꯞꯁꯤꯡ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯥꯡꯕꯤꯕ ꯉꯝꯃꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯍꯟꯕꯤꯕ ꯉꯝꯃꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯊꯣꯛꯍꯟꯕꯤꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯄꯥꯞ ꯑꯃꯁꯨꯡ ꯑꯌꯣꯜ ꯑꯔꯥꯟꯗ ꯁꯤꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯤꯡꯒꯠꯍꯟꯕꯤꯕ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯤꯡꯂꯕ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯡꯍꯟꯕꯤꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯈ꯭ꯔꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯕ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯍꯤꯡꯕ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯀꯟꯕ ꯄꯥꯡꯒꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯤꯕ ꯉꯝꯃꯤ If a dying Christ can redeem us, living Christ will surely sanctify us. 이chil inausing adu karigumba ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯞꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯊꯃꯣꯏꯗ ꯀꯩꯁꯨ ꯅꯤꯡꯉꯥꯏꯗꯕ ꯑꯗꯨꯝ ꯂꯩꯇꯅ ꯍꯥꯏꯔꯤꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯁꯦꯟꯕꯤꯌꯨ maybe you ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯗꯕꯒꯤ ꯃꯔꯝ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛ ꯄꯨꯟꯁꯤ ꯍꯤꯡꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒ ꯊꯥꯖꯕ ꯏꯅꯥꯎꯁꯤꯡꯒ and then ꯁꯤꯡꯂꯨꯞꯀꯤ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗꯤ ꯋꯥꯍꯪ ꯑꯁꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯂꯣꯝꯕ ナꯏꯗꯅ ꯁꯤꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯥꯒꯤ ꯊꯧꯖꯥꯜꯒꯤ ꯑꯣꯏꯕ ꯁꯥꯈꯤ ꯑꯗꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯑꯣꯏꯕ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤ ꯁꯥꯈꯤ ꯑꯗꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯅꯣꯔꯣꯛꯇ ꯑꯣꯏꯕ ꯑꯅꯤꯒꯤ ꯑꯁꯤꯒꯤ ꯋꯥꯍꯪꯅꯤ ꯑꯔꯥꯏꯕ ꯋꯥꯍꯪ ꯅꯠꯇꯦ ꯑꯔꯥꯏꯕ ꯋꯥꯍꯪ ꯅꯠꯇꯦ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯀꯧꯖꯔꯤꯅ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛꯀꯤ ꯑꯁꯥ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯄꯥꯟꯃꯤꯟꯅꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯎꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯑꯩꯍꯥꯛꯅ ꯍꯥꯏꯈ꯭ꯔꯤꯕ ꯊꯥꯖꯕ ꯑꯃ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕꯁꯤꯡ ꯇꯣꯡꯖꯕꯁꯤꯡ ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯥꯟꯃꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯪꯒꯤ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯄꯨ ꯀꯧꯖꯔꯤ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯄꯥꯄꯇꯒꯤ ꯄꯨꯡ ꯍꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯌꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯕ ꯉꯝꯃꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯗꯒꯤ ꯍꯤꯡꯍꯟꯕꯤꯗꯨꯅ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯥꯜꯍꯟꯕꯤꯗꯨꯅ ꯑꯗꯨꯒ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯔꯕ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯎꯠꯄꯤꯅꯕ ꯁꯥꯈꯤ ꯑꯣꯏꯍꯟꯕꯤꯕ ꯉꯝꯃꯤ ꯂꯥꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇꯗ 이봉 오늘 락비 하늘의 지은 아우싱 아이khoi 이봉 mahakna hinggathanbire mapa Esorna Jesu Khristaga loinana lakkadaba matamsingda magi hainingai leitana marang kairaba thoujal adu utthoknabagidamagta eikhoi eikhoigidamagta kanbibana nate eikhoi Mahakkidamagta kanbibane matam chupata kaugumse eikhoi Esorna Esordagi Esorgidamagta Esorgi matik magidamagta kanbibane. We are saved by God, from God, to God, for the glory of God. Pranados.
Ibasona ki kanbibagi achoba tabak asigdamak nabu thakachare. Prabhu khoi matam amada eikhoi isan isabu chingkhatchaba ngamdaba kom aduda eikhoi taduna leramlaba ngaktani. Adugi pa taramlaba kom adudagi eikhoi chingkhatpiduna lainangsing adu kanthokpiraga thamma khakta natani thambiba khakta natani paisor eikhoi Khristaga loinana Mahakki singhasamda phamhanbi. Prabhu kaya matik chawkraba Mahakki thabakno. Kaya matik marang kaikraba Mahakki thoujal. Kaya matik wangkraba Mahakki chanbibanoy pa. Nangi yeknaba oiraba eikhoibu Mahakki dharma chen marup sing oihanbi. Papta siramlaba eikhoibu dharma chen hinggathanbire. Mahakki mi sing oiramdraba eikhoibu Mahakki mi oihanbi. Lomana dana siram lakkadaba eikhoi lomana idaba Punsi da pinabi. Aduga khudingmaksing asigi Mapalna Mahak asi Esorna haiba eikhoi utpi. Prabhu eikhoi gi pap asi harabu oiba takagadi iba morotun hana eikhoi thambiduna lomana dana eikhoi mai gi pan aduda nangi asauba adu mayokna duna leihanba matamda Prabhu Esor Mahak Esorna haina eikhoi khangani pa. Adu nang eikhoi damakta khanbidin sana pa Jesu Khristaga. Naki achumadu eikhoi utpi bagi mapa naki achumadu bodu eikhoi utpi bagi mapa Mahak Esorna haibu eikhoi utpi bagi muta naki chanbiba musung thoujal eikhoi kanbi bagi mapa Mahak Esorna haibu eikhoi utpi ipaisor namsina habu thakachari eikhoi matik chaba aingon matik chaba kari mat leite ipa eikhoi haibin mananate eikhoi izzat nanate eikhoi paisa nanate ipaisor adu ayang tawwa apa thabaksing aduna eikhoi tawwa apa thabaksing aduna kari amat nate adu ipa Mahakki maramnane Mahakki aphaba Mahakki nungsiba Mahakki thoujal Mahakki chanbiba Mahakki minungsi khudingmak sing adugi Mapalna Mahakki aphaba lausingda Mahakki aphaba thaurangda Mahakki aphaba thausilda eikhoibu Mahakki mising oinabagi damakta Mahakki thoujal adu utthoknaba phu amama khone eikhoibu ibungan ohanbibane Prabhu matik mangalase Mahak khaktagini maramisina nangona khoi masingda pijare Prabhu Tebang pan bagi oiba eikhoi mi oiba oiba pochina eikhoi kandaba maramni pa Tebang pan basingi damakta amasung eikhoi isagi damakta punsi hinggathanbire eikhoi kanbi eikhoi ason basingi bungana hanan minungsida utpi aduga eikhoi kokpiduna sengdokpi na sana Jesu Khristaga I adugi Mapalna aduga eikhoi ipa thoujal gi Mapalna nangi matik mangalgi damakta asengmagi punsi hena chakothanbi aduga Prabhu Esor eikhoi sinaki thoujal gi trophy ni haibse khangjabagi Mapalna eikhoi himing pusi maong khudingmakta nungti nimit khudingmak Prabhu haiba chumba se eikhoi mitmangna thamjaraga eikhoi punsi hinganbi mitmangda Mahak thambi tebang pal eikhoi tungna thambi paiso eikhoi mateng pangbi haiba khudingmak sing asida hatkrabaya Juda gi nongsa mingsi chawbi pa Mahak hina wangsan Mahak hina sana pa Jesu Khristaga hina wangsan eikhoi hina nemsuno eihak hina nemsuno Jesu Khristaga hina Amen